ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ I live in Yengkhom Pareihanba. I school say class 1, class KG then class 6 say regular tammy. 6 I think something like the Savi and our Kalebaga, I did financial Kalebaga. The can present a move I am the 600 tammy. 6 day I am the class team. ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯍꯥꯏꯗꯤ 10ꯒꯤ ꯑꯦꯛꯖꯥꯝ ꯃꯦꯇ꯭ꯔꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯀ꯭ꯂꯥꯁ 10 ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯖꯔꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯆꯤꯡ ꯀꯗꯥꯏꯗ ꯆꯠꯂꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯩꯁꯦ ꯑꯗꯨꯝ 10 ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯌꯨꯛꯇ ꯍꯥꯏꯔꯃꯦꯠꯀ ꯃꯦꯠꯀ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏ ꯁꯥꯔ ꯇꯤꯟꯅꯕ ꯑꯗꯨꯒ ꯑꯗꯨ ꯈꯤꯇꯪ ꯇꯧꯔꯝꯃꯦ ꯑꯇꯣꯞꯄ ꯀꯩꯀꯥ ꯇ꯭ꯌꯨꯁꯟ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯦ ꯑꯩ ꯁ꯭ꯀꯨꯜꯅ ꯂꯣꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯇꯧꯔꯦ ꯁ꯭ꯀꯨꯜꯁꯤꯗ ꯇ꯭ꯌꯨꯁꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯥꯛꯄꯤꯕ꯭ꯔꯥ ꯃꯥꯏ ꯀ꯭ꯂꯥꯁ ꯃꯇꯝꯗ ꯇ꯭ꯌꯨꯁꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯣꯡꯃꯗꯨꯗ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯒ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯄꯤꯕ꯭ꯔꯥ ꯅꯨꯡꯇꯤꯖꯥꯏ ꯑꯗꯨꯝ ꯇꯧꯔꯦ ꯅꯨꯡꯇꯤꯖꯥꯒꯤ ꯄꯨꯡꯁꯦ ꯈꯥꯏꯗꯣꯛꯑꯒꯅꯦꯕ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯤꯗ ꯀꯅꯥꯒ ꯆꯠꯂꯤ ꯑꯩ ꯑꯗꯨꯝ ꯏꯇꯣꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯁꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯩ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯤꯗ ꯂꯩ ꯑꯗꯩ ꯁ꯭ꯀꯨꯜꯐꯧꯒꯤ ꯖꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯆꯠꯂꯤ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒ ꯆꯠꯃꯤꯟꯅꯔꯦ ꯆꯠꯄꯗ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯂꯧ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩ ꯈꯣꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯤꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯋꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯜꯂꯛꯑꯒ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯅ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯏꯁꯦ ꯅꯨꯡꯗꯥꯡꯗ ꯈꯤꯇꯪ ꯄꯥꯏ ꯑꯌꯨꯛꯇꯤ ꯄꯥꯡ ꯉꯝꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯅ ꯑꯌꯥꯝꯕ ꯄꯥꯏ ꯑꯗꯨꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗꯒ ꯌꯥꯎꯔꯛꯄꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠꯁꯨ ꯌꯥꯝ ꯊꯤꯅ ꯑꯣꯏꯈꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯔꯥꯎꯕꯅꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯏꯁꯥꯁꯦ ꯑꯗꯨꯒ ꯃꯦꯟ ꯀ꯭ꯔꯦꯗꯤꯠꯁꯤꯗꯤ ꯀꯅꯥꯗ ꯄꯤꯕ ꯃꯦꯟ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯗ ꯄꯤꯅꯤꯡꯉꯦ ꯑꯗꯒꯤ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯀꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯐꯥꯎ ꯄꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯁ꯭ꯀꯨꯜ ꯑꯌꯨꯛꯇ ꯇ꯭ꯌꯨꯁꯟ ꯆꯠꯄꯅꯤꯅ ꯅꯨꯡꯗꯥꯡ ꯌꯥꯝ ꯊꯦꯡꯅ ꯄꯥꯔꯝꯗꯦ ꯇ꯭ꯌꯨꯁꯟ ꯂꯣꯏꯈꯤꯕꯗꯅꯗꯤ ꯑꯩꯁꯦ ꯄꯨꯡ 12ꯐꯥꯎ ꯄꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯄꯨꯡ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯒ ꯑꯗꯨꯝ ꯂꯣꯏꯁꯟꯕꯁꯨ ꯌꯥꯎꯋꯦ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯁꯤꯅ ꯄꯨꯡ ꯀꯌꯥꯐꯥꯎ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯍꯧꯔꯒ ꯅꯨꯡꯗꯥꯡꯒꯤ 6 ꯐꯥꯎ ꯇꯧꯔꯝꯃꯦ ꯅꯨꯡꯗꯥꯡ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯒꯤ 8:30 ꯇꯧꯗꯕꯤ ꯈꯔ ꯊꯦꯡꯊꯔ 9:30 ꯍꯧꯔꯀꯥꯟꯗꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ 8:30 ꯐꯥꯎ ꯇꯧꯋꯦ ꯌꯨꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯄ ꯄꯨꯡ ꯀꯌꯥꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯄꯥꯏ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯍꯜꯂꯛꯄꯒ ꯆꯥꯛ ꯀꯩꯀꯥ ꯆꯥꯊꯣꯛꯑꯒ ꯈꯤꯇꯪ ꯔꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯏ ꯑꯗꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤ ꯑꯩꯁꯦ ꯇꯨꯡꯗ IAS UPSC ꯊꯥꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯤꯉꯩ ꯃꯔꯛꯇꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯤꯠꯁꯨ ꯇꯧꯍꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯚꯥꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯔꯛꯄꯗꯅꯦ ꯏꯁꯥꯗ ꯁꯤ ꯐꯥꯔꯁט ꯄꯣꯖꯤꯁꯟꯒꯤ ꯑꯦꯝ ꯇꯧꯔꯒ ꯊꯥꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯑꯁꯥꯗꯣ ꯑꯗꯨꯝ ꯎꯖꯈꯤꯕ꯭ꯔꯥ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯔꯛꯄꯗ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯔꯛꯀꯨꯝꯕꯗꯣ ꯌꯨꯝ ꯍꯜꯂꯛꯑꯒꯗꯤ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯃꯨꯛꯀ ꯌꯦꯡꯉꯝꯅꯤꯗꯅ ꯑꯗꯨꯗ ꯏꯁꯥꯗ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯑꯗꯨꯝ ꯄꯣꯖꯤꯁꯟꯁꯦ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨꯝ ꯂꯩꯕꯤ ꯄꯣꯖꯤꯁꯟꯗꯤ ꯂꯦꯞꯄꯛꯀꯅꯤꯗꯤ ꯑꯗꯨꯝ ꯑꯩ ꯈꯔꯗꯤ ꯂꯩꯕ ꯑꯁꯥꯗ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ 1ꯁꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯂꯣꯏ ꯍꯩꯌꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯅꯁꯨ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯩ 5 ꯃꯅꯨꯡꯗ ꯆꯪꯉꯛꯀꯅꯤꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯊꯥꯖꯩ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯄꯥꯔꯩꯍꯟꯕꯒꯤ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ ꯄꯥꯔꯩꯍꯟꯕꯒꯤ ꯕꯕꯥꯅ ꯄꯥꯔꯩꯍꯟꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯃꯤꯅꯗꯤ ꯕꯕꯥꯅꯗꯤ ꯈꯤꯇꯪꯗꯤ ꯈꯪꯉꯝꯅꯤꯗꯅ ꯃꯥꯏ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯃꯥꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯈꯔ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯔꯛꯑꯦꯕꯀꯣ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯦ ꯃꯁꯥꯗ ꯀꯔꯤ ꯃꯥꯁꯦ ꯄꯦꯁꯤꯐꯤꯛ ꯅꯥꯕ ꯑꯗꯩ ꯆꯥꯕ ꯊꯛꯄꯗꯁꯨ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯈꯔ ꯆꯤꯜꯍꯥꯎ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯔ ꯄꯦꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯕꯁꯨ ꯀꯌా ꯆꯥꯒꯟꯗꯦꯕ ꯑꯗꯩ ꯍꯪꯒꯣꯏꯕꯁꯨ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯊꯣꯡꯕꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯗꯩ ꯆꯍꯤ ꯀꯩꯅꯣꯁꯤꯗꯗꯤ ꯁꯥ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯩꯅ ꯃꯥꯅ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯑꯣꯏꯔꯗꯤ ꯆꯥꯛꯀ ꯆꯥꯗꯕꯒ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯈꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒ ꯕꯕꯥꯅ ꯄꯥꯔꯩꯍꯟꯕꯁꯦ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯇꯧꯕꯒꯤꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯅꯥꯊꯩꯕꯒꯨꯝꯕꯗꯤ ꯌꯥꯎꯈꯤꯗꯕ꯭ꯔꯥ
ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯌꯨꯁꯟꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟꯁꯤ ꯃꯉꯣꯟꯗ ꯊꯥꯕ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯁꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯍꯟꯗꯛꯀꯤ 10ꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯁꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯠꯇꯅꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯔꯒ ꯏꯜꯂꯦ ꯑꯗꯩ ꯃꯅꯤ ꯌꯥꯝꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯅꯤ ꯁꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯑꯩꯒꯤ ꯍꯦꯛ ꯊꯝꯅꯕ ꯏꯈꯥꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯋꯥꯠ ꯑꯄꯥꯗ ꯑꯗꯨꯝ ꯌꯥꯝ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯅꯕ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ 10ꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯑꯩꯅ ꯐꯥꯏꯅꯥꯟꯁꯀꯤ ꯀꯩꯅꯣꯁꯤꯗ ꯈꯤꯇꯪ ꯑꯩꯅꯁꯨ ꯁꯞꯄꯣꯔꯠ ꯄꯤꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯍꯥꯟꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯝꯇ ꯂꯩꯔꯝꯗꯦꯕ ꯑꯗꯨꯒ ꯍꯟꯗꯛ 2022ꯒꯤ ꯑꯥꯒꯁꯇꯒꯤ ꯑꯩꯁꯦ ꯗꯥꯏꯒꯅꯣꯁꯀꯤꯗ ꯏꯁꯄꯤꯁꯤꯌꯦꯜꯒꯤꯗ ꯗꯥꯏꯒꯅꯣꯁꯇꯤꯛ ꯄꯣꯁꯇ ꯆꯪꯕꯅꯦꯕꯀꯣ ꯆꯍꯤꯗꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯤꯇꯪ ꯂꯥꯛꯄꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯁ꯭ꯇꯗꯤꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤꯁꯤꯗ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 10ꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯁ꯭ꯀꯨꯜꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ 10ꯁꯤꯗꯗꯤ ꯁ꯭ꯀꯨꯜꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯁꯦ ꯑꯌꯨꯛ ꯃꯥꯅ ꯄꯨꯡ 8:30 ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯄꯨꯡ 8:35 ꯍꯜꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯗꯦ ꯇꯥꯏꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯁ꯭ꯀꯨꯜꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯃꯥꯅ ꯄꯨꯡ ꯉꯥꯏꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯩ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10-11 ꯐꯥꯎꯕ ꯑꯗꯨꯝ ꯄꯥꯕ ꯌꯥꯎꯋꯦ ꯑꯗꯨ ꯃꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯀꯩꯁꯤ ꯊꯋꯥꯏ ꯈꯔ ꯌꯥꯎꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯑꯗꯨꯝ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯕꯕꯥꯅ ꯍꯦꯛ ꯊꯕꯛꯁꯦ ꯌꯥꯎꯔꯛꯄꯁꯤ ꯃꯃꯥꯡꯗꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯝꯃꯤ ꯁ꯭ꯀꯨꯜ ꯐꯤꯒꯨꯝꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯏꯗꯤ ꯑꯗꯨꯗꯤ ꯃꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯨꯔꯦ ꯑꯗꯨ ꯃꯅꯤ ꯍꯣꯏꯅ ꯈꯔ ꯄꯥꯡꯕꯒꯤ ꯑꯗꯨꯝ ꯇꯧꯔ ꯇꯧꯔꯝꯃꯤ ꯄꯥꯔꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯑꯍꯟ ꯑꯣꯏꯗꯣꯏꯔꯣ ꯑꯩꯅ ꯑꯍꯟ ꯑꯗꯩ ꯃꯈꯥ ꯅꯨꯄꯤ ꯅꯨꯄꯥꯅꯤ ꯑꯗꯣ ꯕꯕꯥꯅ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗꯒ ꯌꯥꯎꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯝꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯃꯁꯤ ꯂꯩꯔꯛꯏꯁꯦ ꯁꯤ ꯈꯜꯂꯨꯕ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯣꯄꯔꯦꯁꯟ ꯂꯩꯅꯕꯒꯤ ꯃꯥꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤꯅꯦꯕ ꯑꯗꯨꯗ ꯑꯗꯣ ꯄꯥꯔꯩꯒꯤ ꯃꯃꯥꯁꯦ ꯀꯩꯅꯣ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯊꯕꯛ ꯆꯠꯂꯦ ꯑꯩꯁꯦ ꯕꯥꯃꯣꯟꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯁꯦꯕꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯆꯠꯂꯦ ꯑꯗꯣ ꯃꯃꯥꯅ ꯄꯥꯔꯩꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯆꯥꯎꯕꯐꯥꯎ ꯃꯥꯅ ꯁꯤꯐꯧ ꯌꯧꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨ ꯈꯛꯇꯪ ꯍꯣꯠꯅꯕꯁꯦ ꯍꯣꯠꯅꯩ ꯃꯌꯥꯝ ꯆꯪꯗꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯩꯅ ꯉꯝꯕꯈꯩꯁꯨ ꯑꯩꯁꯨ ꯁꯨꯔꯒ ꯑꯗꯨꯝ ꯍꯣꯠꯅꯔꯛꯏ ꯑꯩꯅ ꯊꯕꯛꯁꯤ ꯆꯠꯂꯛꯄꯗꯒꯤꯗꯤ ꯈꯤꯇꯪꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯤꯡꯐꯥꯎꯗꯤ ꯈꯔ ꯊꯨꯡꯍꯟꯕ ꯉꯝꯃꯛꯑꯦꯕ ꯍꯥꯟꯅ ꯊꯕꯛꯁꯤ ꯄꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯋꯥꯔꯛꯑꯦ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯑꯣꯏꯔో ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯣꯏꯔో ꯂꯥꯏꯔꯤꯛ ꯑꯣꯏꯔో ꯑꯃꯅ ꯕꯣꯏ ꯈꯔ ꯄꯤꯔꯛ ꯑꯃꯅ ꯁꯨꯝ ꯃꯇꯦꯡ ꯌꯥꯝ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯊꯕꯛꯁꯤ ꯆꯠꯈꯤꯕꯗꯒꯤꯗꯤ ꯈꯤꯇꯪꯗꯤ ꯐꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤꯃꯛꯇꯤ ꯋꯥꯠꯍꯟꯗ꯭ꯔꯦ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯔꯛꯑꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯗꯣ ꯃꯃꯥꯅ ꯍꯥꯏꯗꯤ ꯄꯥꯔꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯉꯟꯇꯥꯅ ꯆꯠꯂꯦꯅ ꯍꯥꯏꯔꯦꯀꯣ 8:30ꯁꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯕ ꯊꯛꯄꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕ ꯄꯤꯖꯕ ꯆꯥꯛ ꯄꯤꯖꯕꯒꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯑꯌꯥꯝꯕꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯣꯠꯅꯒꯗꯧꯁꯦ ꯑꯩ ꯍꯣꯠꯅꯗ꯭ꯔꯦ ꯁꯦꯡꯅ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯆꯠꯄꯅꯤꯅ ꯅꯣꯡꯉꯥꯟꯕꯒ ꯄꯨꯡ 5:30 ꯑꯩꯗꯤ ꯑꯩꯒꯤ ꯊꯕꯛ ꯌꯥꯗꯕꯅꯤꯅ ꯆꯠꯂꯅꯤ ꯑꯩꯅ ꯂꯩꯕ ꯀꯥꯟꯗꯗꯤ ꯌꯨꯝꯗ ꯂꯩꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯤ ꯑꯗꯣ ꯑꯩꯅ ꯂꯩꯇ꯭ꯔꯒꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯅꯦꯁꯤꯡ ꯃꯗꯣꯝꯆꯥꯁꯤꯡꯁꯤ ꯈꯨꯔꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯕꯣꯛ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯑꯌꯨꯛꯀꯤ ꯅꯪꯅꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯦ
ꯑꯗꯩ ꯑꯩꯅ ꯂꯩꯀꯥꯟꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯁꯨ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒ ꯃꯥꯌꯣꯛꯅꯕꯁꯦ ꯐꯪꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯁꯨꯕ ꯆꯠꯂꯅꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ ꯌꯥꯎꯏ ꯅꯨꯡꯗꯥꯡ ꯕꯥꯔꯣꯗ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯊꯕꯛꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯗꯤ ꯑꯅꯝꯕꯅ ꯍꯣꯠꯅꯔꯤꯁꯦ ꯄꯥꯔꯩꯅ ꯍꯣꯠꯅꯖꯕꯒꯤ ꯃꯥꯅꯦ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨꯗꯤ ꯑꯗꯨꯗ ꯃꯃꯥ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯒ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕꯩ ꯍꯥꯏꯔꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯋꯥꯔꯛꯑꯒꯁꯨ ꯃꯌꯥꯝꯁꯤꯅ ꯋꯥꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯀꯩꯝ ꯋꯥꯕ ꯀꯥꯟꯗ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨꯅ ꯑꯩꯅ ꯂꯩꯇꯗꯅ ꯐꯤ ꯊꯤꯕ ꯉꯝꯗꯕꯁꯨ ꯇꯞꯅ ꯇꯧꯔꯛꯎ ꯅꯪ ꯂꯩꯔꯀꯥꯟꯗꯒꯤ ꯊꯤꯕ ꯆꯠꯂꯒꯁꯨ ꯁꯤꯈꯩꯗꯤ ꯑꯩ ꯇꯥꯔꯛꯑꯒꯦ ꯅꯪ ꯁꯤꯈꯩꯗꯤ ꯅꯪ ꯇꯧ ꯍꯥꯏꯕ ꯌꯥꯝ ꯄꯥꯡꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯐꯥꯎꯟꯗꯔꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯇꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯉꯦ ꯑꯗꯣ ꯄꯥꯔꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯥꯔꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯍꯧꯕꯤ ꯀꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯕ ꯑꯄꯥꯝꯕꯁꯤ ꯀꯩ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯗꯤ ꯑꯣꯏꯔꯔꯣꯏ ꯁꯤꯗꯤ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯕ ꯂꯥꯏꯟꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯁꯤꯃ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯕꯕꯥ ꯄꯥꯔꯩꯒꯤ ꯕꯕꯥ ꯃꯃꯥꯗꯒꯤ ꯄꯥꯔꯩ ꯎꯖꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯄꯥꯔꯩꯅ ꯄꯥꯝꯃꯤꯕꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯝꯕ